ngase phongkiba tongan manipuri siphongsinga masum thokiba thawdo wathoksingi maruebi I pausing myamna thamjagi ahanmada naharul gi thaudang pauksi digi lakhosaraga su withdraw tawbagi firep center na yaningdri center amasum state sarkar yauna su sign tawnaduna santi gi wari sathariba KNA ZRA amasum KRA digi su withdraw tawre haina state cabinet na warep lawduna center da thakiba proposal adu Union Home Minister ki maikedi reject torak yana lei haina paugi source man haidi Manipur government ki maikedi state government ki position asigi matang na Union Home Secretary da ningthina briefing tawduna khan khrabasu masigi ground situation masum security officials singdagi feedback singadu access toraba matungda su withdraw tawbagi proposal adu reject torakpa yabagi phibam da leidi haidi adumapu Union Home Ministry ki maikedi state government na forest land sing protect tawnaba masum war on drug amadi poppy cultivation ki matata sa thariba khongthang sing asidadi mapung pauna support tawgani habigi positive response pirakre haidi makasa tharak poina to papaw mana Imphal more lambi da thawriba gari sing sel piu yadi hain furakre ngasi lebak ko mit more digi Imphal tamna thokiba tata yodani ki driver sing ayuk pung 13 taba matamda more ward number 9M Sahanu Village ta laiba hapu ko mana more college ki golai da yu thaknaba sel piu yadabi ki ahalmana taba yadaba wakya galunna phi setaba wakya ngangduna khut tharakre haina mitapta YX huang khaining them pukri mapal sabi lerang na thadorok pasirol amana haidi sirol asina makhata na haidi bana ehing nungthil naidan imung puriba amasum leiba sita leidiba miyam gi sana thanaba polam sing holiba driver sing da asuma khut tharakliba si more to Imphal tata super AC bolero pickup yoda zenon amasum transport association akan mawon yaning da phungdorakli thawgo si gamari leidana mitapta YX na more police ta ki report ama thakre Mari lenaba police amasu Manipur leng ana hirama sida miyeng sang biu thawdo sida scenery ba misa asi phaduna matik sabadan dipiu driver sing da khut thabagi thaba si Imphal more lambi da yamna toine thokliba sida tungda si gumba thawdo si thoktana ba Manipur leng ana akan miyeng sang biu sohaidi makasa tharak poina to papa amana Rabina Sanjit Mihat ki case ki final hearing da victim ki counsel gi statement pi bawkre Hawkibasai English in Aniga Mapan gi July da kun gumdoi da Quirambal Kaitil Ravina Madi Sanjit fake encounter Hakiba case ki session just Imphal is the Satrakpa final hearing the victim Oyoraba Mi Anigi council statement sing court Asimaktada Nashidi Pibokre Quirambal Kaitil fake encounter case higher Kanariba Taudo CBI investigation Satraki Investigation aduga mari lainana CBI na matamadugi Imphal police station ki osi uramba inspector Munal Constable Hirojin singba atopa personal kharagi mathakta charge sheet file lan khalaki file aduga mari lainana session judge Imphal is the case asigi session trial satharaki trial aduda CBI ki counsel na case asigi tuan evidence amadi investigating report sing court submit tawbo loikre ansu paus na pali Makatarak po ina thawdo adura laikhidraba khurai digi sungkham sanjit amasum lamsang digi thoksum Rabina gi imung munungi miyoi singi mochinduna council sing tuan file code asimaktada lankhalaki file aduga mari lainana laikhidraba sungkham sanjit ki apokpa mama sungkham taratombi ki council odiba senior advocates Gonador na court ngasi pi hiba submission sing adudi hawkibi English sing ani ga mapan gi July kungo humdoi gi ayuk pung 10:45 duwaida BT Road aparing da leiba maimu pharmacy da sanjitpu masing thingamdraba nongmai bullet singna kaptuna hatkibani thawdo aduga hai naknabada Manipur Legislative Assembly ki mifam sataki thawdo si sasinaba khuthoknabani haiduna tehel ka pausi na photo yaw evidence ka loina na phongdokhibadigi case asi fake encounter ni haiduna CBI na investigation satakibani Fake encounter ki thawdo hakthingna sarugya khiba CDO Imphal West ki commando team Hirojit masana su sanjit pu nongmai na kaptuna hatkibani haibigi wafam court ta thamkhrabani ki corner case asigi makhata bi hearing mathangi tarikh amuk sathanaba matam lep le hanisu open court laukthokren su paus na palakli auto papa omana singkhai singdagi purakpa sum thoklaba ising Imphal Turel yorakpaga hugi masak were Imphal Turel gi tilipati amasum hatagi mapada miyoi kyan fatahaudi samsile
Manipur haukiba tha manga rom sida nong ta khidabana maram oiraga Manipur gi tampak phauduna seliba torel sing ising kangkiduna Imphal ising phangdabi awaba khamteng na mayok narakpadagi Manipur lengangna anauba thausalama oina singkaising water treatment plant gi purakpa treatment tawrab ising Imphal torel gi lamlong thongma pada thadaba haukiba nuin humni khaktamak ngairingaida telepati amadi hatagi mapad miyamna torel khunungda paktaknana irulusinba phi sujinba amadi amot akai samsinuna torel gi ising mosnale Mamangai di gauna mapam singa sida miyamna turel khunung du kumlaga irulusin ba gari samsin bana singba thawong singa si adumak sataduna lakhi bane adobe ising marang kaina leiringi matam adudadi thoina miyeng sangrudi adobe turel sigi ising kangki bana singkai sing water treatment plant dagi pipeline gi khuthang dagi ising singkhalalaga Imphal turel da tahalaba matungda turel sidagi ising lokhalaga seasonary water supply plant kharada ising pinabagi akhanaba thawrang pekhatlingai sera sidadi miyamna turel khunung maktada thengna kumlaga phatahudi samsinba iru lusinbana singba thawong sing paktangna sathaba thengnaba sida miyam gi maikedi kayadigi nungang phungdok narakli Manipur gi tampak lamda maru oin Imphal East amadi West gi mafam singda leiba water supply singi maru oibi ising lopa moiriba torel sigi asigi akhanaba mafam khara sida nimit khudingi minu thongi akoibada khundariba hatagi akoibada leiriba madi asanba kada leiriba masing yamlaba miyamna torel khunung motion hanabagi thawong sathaba miyamna adumak thengnaribani Masida lengak natragan mari lenaba authority singa thawong singa sibu thingnaba thabak lokhatpagi mami ama thawjuk phawi oin uba phangdri Imphal turelasi ningthe pukri Kanchipur singa akampat Basikhong Kangla Kyamgai Moirang khomna singba water supply plant singi ising singpham oiribani masigi sumathakta turelasi gi manak nakpada khundari ba miyamna maru oiba ising lawpham oina sijinaribani asiguma yamna maru oiba turelasi gi ising mosinaba thawong kya sathariba sina miyamna ising asi thakna sanaba sijinabada kinaba phawre hiramasi matang Manipur lenga ki Directorate of Environments and Climate Science ki masin satpa miwe mana hai turel khunung da iru lusinba phisu phisa ma toksinba yade haibigi akaknaba rule natragana ekmak leti adubo asiguma thawong sina turel gi ising mosil hanbada yamna sauna mating pangi ising mosin hanbada natana turel gi mahoksa gi leijaramba khul khalda sauna akaiba piribani turel khunung sida Detergent singba seasonaduna phi sujinba gari samsinba madi gari gi thau tasinba asina turel gi singda yauriba dissolve oxygen gi sang hanthanduna chemicals reaction tholoknabagi asoba masa oheli masina turel asigi masagi leijariba phytoplankton singba sing sianduna ising pumthanbada mating pangi loinana ngana singbu isingda leiba thawai panba sing siraknabagi asoba masa amoirei Imphal mayol maktada leiriba minu thongi mapasida Imphal turel gi ising mosinhanba yaba thabakya ka hena sathare haibasi miyamna adumak khangnarabani phisu phisamba gari samsinba iru lusinba sikhaktana tana hairiba mafum asida lai thadabagi thawong sathaba itatatana thengnaribani asuna turel lai gi mitam thadabagi thaba se Supreme Court amadi National Green Tribunal na athingba thamnibani hairiba lai gi mitam singa sida Tairiba masu singa sida hu senma masak yawba maramni ising mosin hanbada asoba mating pangnibani masigisu mathakta ising isial su sauna apan mathogali maramasina turel khunungda ka hena mosil hale haina punamangna khangnaraba minu thongi mafam sida tangai fadana dobiga na singba phisupam ama mafam sana turel khunungdagi khara lana saduna thambigi tangai fadabale madu oirabadi mafam adugi miyamna khunungda hakthengna kumduna ising mosin hanbagi thawong si khara da oirabasu hanthan mangangmani haki Maka satharak poina to papawmana lamai tharuba miyehum zel yokre Thobal Forest Division gi manungsan ma ten tha da leiba Kangla singda tha sigi taraga mari gi nungthil lamai tharambagi maral da forest amasum police na fogat khibaga miyehum ngasi jail thajingre Thobal Forest Range ki staff singa mani khongjom police ki apun mati mamana lamai tharambagi maral da fogat khiba miyehum adudi tha sigi taraga ma da CGM Thobal gi kota Putholaba matung numit tarungni police custody ta lereklaba matung ngasi amuhana Thobal gi CGM court puthoraktuna ngasi Thobal gi CGM na makhoi humbu judicial remand mathang tha April mari fawba jail thajingkibani singdala mai tharamagi maral jail thajingkraba singa dudi Tenopol district ki masi block ki manungsanba mamlau ringpang village tagi ningsen mosang sayangkagin to apopolai kidraba NG thani amasum singlai rai sangsing sai kungatret apopu gaming ungsung mai amasum simprui thosan sai kungatru apopu gaming laikhidraba SH tamasing kawi
Panma yawadi lamai sakle habi ki pau hek tabaga numit adu Thobal Forest Range ki ROS samngonu lusingba forest staff singamadi Thobal ASP ki miyeng makhada khongjom osin lusingba timamana fair tender gari yauna sangsinduna mayedu nungthilpuk mangarum tabada kanmangam khibani police na thibo humbat miyedu fakat khibani swadi makha satarak poina hoyelan pawdi ke topa maroibi I paw singma mayam na thamjage Agricultural Research Services ki scientist khan bi result high court na sanahan khidre Post asugidamag January kungamar English ngani taragani pana thokiba notification na piba qualification na yaraba candidate khaktama khanana ba direction pikre Agricultural Research Services ARS ki scientist singoina appointment pinabagi damak New Delhi ki Agricultural Scientist Recruitment Board yauna mafamadu Indian Council of Agricultural Research ICAR na kusamnana pangthokiba combined ARS 2017 preliminary amasum main examination loiraba matung ikon kona pangthokiba sangyek baiba bosi fawa loiraduna result lauthokraba matungna post asigidama pangthokriba sangyeng singna mai paklaba sumaram sadana reject torakhiba candidate amana High Court of Manipur da wakalakpadagi scientist sing khanbagi order adu High Court na satnahan khidaba loinana post asigidam January 19 English ngani taragani pana thokiba notification da Panba qualification suraba candidate khaktama khalle haina lauthona ba direction pikre ARS ki scientist khan bagi thengthang nai na sathakiba sangyeng singda saruk yaduna mai paklaba sumaram sadana reject tarakhibani haiduna High Court of Manipur wakalakhiba candidate adugi maming Victor Thinguzam sai kungamang apokpa TS Boraba bukawi hodam leraktakini wakadasi mangna pangthoktriba sangyeng singasiga mari lainariba New Delhi gi Pusha Road ki Krishi Anusdan Bawon wana laiba Department of Agriculture Research and Education gi Agricultural Scientist Recruitment Board ki Chairman Secretary mafamasida laiba board asigi Controller of Examination amasum New Delhi gi Dr. Rajendra Prasad Road ki Krishi Bawon laiba Indian Council of Agricultural Research ICAR gi Chairman Secretary bu office respondent sing ohelaga makoi mathakta file torakhibani aduga private respondent sing oina petitioner na hablakiba Nidhi Sharma MSc Agriculture with major in agroforestry Suresh Ramanan MSc Forestry with major in silviculture and agroforestry Patel Yuvraj Bharat MSc Arun Sukumar MSc Forestry with major in tree improvements amasum Shyamili MSc Forestry with major in wildlife science ni wakadasi High Court of Manipur na kumza English ngani ga taraga mapana writ petition civil number 735 of 2019 oina lakhotuna masigi wail thengthang nai na satharakibani loinana civil writ petition asigi loinana miscellaneous case WP C number 116 of 2022 amasum atopa writ petition civil number 416 of 2019 su petitioner asimangna court asida file torakibani petitioner na court wakalaklibana ARS ki scientist post appointment pinabagi dam notification am official respondent singi mekedi January 19 English ngani taragani pana thoraki aduga notification asiki matungina combined ARS 2017 preliminary amasum NET I 2018 gi examination singleba sigi center kungohomdoida online smota April 3 English ngani taraka nipan dagi hauraga April 3 English ngani taraka nipan phawo pangtokhi post asigi damak tholakiba notification gi matungina petitioner oidiba Victor Thinguzam su ARS examination 2017 preliminary sarugyana be apply tawuda ayaba pirakhi loinana preliminary examination asida mai pakpadigi June 19 English ngani taraka nipan pangtokhiba ARS mains examination su sarugyaki adugo loinana Agricultural Scientist Recruitment Board ki mekedi makpu April 3 English ngani taraka nipan pangtokhiba national eligibility test su A forestry da lecturership assistance professorship ki damakta eligibility oire haiduna qualify toraba certificate fawba pirakhi haidi ARS mains examination asida su petitioner si mai pakpadigi masigi matungna pangthokadaba baiba abosigi damak November 13 English ngani tarakani pan thokiba notice ama da candidate sing shortlist torapada su ma code number 42 agroforestry da serial number 6 ma ki mam yoraki haidi Adumainama Agricultural Scientist Recruitment Board na issue tarakiba by bosi yawadaba candidate singi professionals data voice list amaki maming yarokidaba kaloinana me kun English ngani ga taraka mapanda email gi kuthang na mangonda iduna khangalaki bor amada mak education qualification da nan position leramana maramoiraduna mahakna by bosi yawagi candidate ki list gi reject tawre haina khangalaki hari
अमरमदा मे कुनगा तरेट इंग लिसिंग अनिगा तरागा मापन पांगथोकनी हाइदुना लेपखिबा बाइबा बोसी सरुक यागदबा कैंडिडेट सिंगी प्रोविजनल्स डाटा वाइस लिस्टा केस असिगी तरे सुपर रेस्पोंडेंट ओइरिबा मिवेसी कोड नंबर 42 एग्रो फॉरेस्ट्री की सीरियल नंबर 4 सुबद यावकी मा एमएससी फॉरेस्ट्री ओइबग लोइनना प्री इम्प्रूवमेंट दा स्पेशलाइजेशन तौब कैंडिडेट माकु बाइबा बोसी यहोलक्तबदगी माकना रिट पिटिशन सिविल नंबर 416 ऑफ 2019 हाई कोर्ट फाइल तौदुना पांगथोखिबा बाइबा बोसी दुदा माकु यौहनबियु हाइजरकी पिटिशन अदुगी मतुंगिना कोर्ट माकपुसु ऑफिशियल रेस्पोंडेंट सिंग बाइबा बोसी यहोनना बखोनहनकी हाइदि अदुबो बाइबा बोसी सिगी मतुंगदा मेरिट की मतुंगिना ICR की मखार ARAs की साइंटिस्ट सिंग अपॉइंटमेंट पिनबिगी लिस्ट लौथोरकपदा पिटिशनर की ममिंग यहोलक्तबदना तना अनरिजर्व अमसुम OBC की कैटेगरी द केस असिगी रेस्पोंडेंट नंबर 4 अमसुम 5 ओइना रेस्पोंडेंट तौरखिबनारि लोइनना केस असिगी वेल सथरकपदा ऑफिशियल रेस्पोंडेंट सिंगी ओइरिबा रेस्पोंडेंट नंबर 2 अमसुम 3 की मेकेडी की कोर्ट फाइल तौरखिबा एफिडेविट इन ऑपोजिशन फोंदोरकपगी मतुंगिना पिटिशनर सिगी एलिजिबिलिटी क्वालिफिकेशन दो सब्जेक्ट मैटर स्पॉट सिंगना चेक तौबद मसामंग MSc फॉरेस्ट्री ओइरबसु एलिजिबल ओइदि हाइनसु फंगदबगी रिजेक्ट स्पॉट सिंगना चेक तौबदा मसाम MSc फॉरेस्ट्री ओइरबसु एलिजिबल ओइदि हाइनसु फंगदबगी रिजेक्ट तौरे हाइनसु फंगदोरखिबनि अदुमैनम केस असिगी अरोइबो वयल ममांग थागी मपन हाई कोर्ट ऑफ मणिपुर गी हौजिना एक्टिंग चीफ जस्टिस ओइरबा MB मुरांजन्स की बेंच ना पांगथोकी दुगा नुमित अदुर रिजर्व तौदुना थमलगा जजमेंट अमसु ऑर्डर फेब्रुवारी 13 इंग्लिश इंगनिगा कुनगुहुम लौथोखिबने हाइदि मखासा थरक पोइना तो पापाव मन नुपीगा हक्सांगी सरुकसिंग खुमजिंदुना फी सेलिबसी सोनबगी नते के सोबिता नुपीसिंग हक्सांगी सरुकसिंग खुमजिंदुना फी सेतुना सलिबासी सोनबगी नते थवंग से अखोगी फुरुकी मसक ताकलिबने मारामसिना अखोगी कल्चर कंसी हाइबग लोइना नुपीसिंगना के वाइबसी मफम मतमगी मतुंगिना तौगदबने मसुम फिजोल सेकदबने मियाम तिनबा अमदी थौरम हाइबसिददी नुपीसिंगना नाट की फिजोल सेकदबने मसिगिदमक लो अमा फाव थंब यारे हाइना हानगी आर्ट एंड कल्चर की डायरेक्टर ओइरमबत नतना मणिपुर स्टेट कमीशन फॉर वुमेन्स की चेयरपर्सन ओइरम डॉक्टर के सुविता फोंदोखरे वाफम प्रेस क्लब पांथोखिबा सनुरा लमजिंगलेल कंगलेपाक CLK की कुनगमपन सुब बापो कुमन थौरमदा मागना अथोइबा मिथुंगलेन ओइदन फोंदोखिबने माना मखतना हाय नुपी हाइबसि अवाबा गाक्तनि दुबो वादरबदी फंगनिंगलिबा पन्नम फंगमंगमदे नुपीसिंग लेंगा की थबक तौरबसु थबक्तगी पोथारबसु नुपी अम ओइबगी थबक्तगी पोथाब लेते पोथाब यादि अफब थबक क्या पंगलम सत तौदुना लाख्रबसु तुंगलम सतसु अदुगुम अफब थबकसिंग सोइदना तौगदबनाइकी लोइनना हौजिकी मतमदा सतना रोल क्या लाखपदगी हानदगी लेजरक फजब सतनबिसिंग मांगथरकली हाइरदुना इपु एबेन की ममांग समदुना सतपदा मतम अमदा कीनरबद हौजिकती लेथरे सतना रोल हाइबसी इमुंगदगी तमगदबनी हाइरदुना नुपीसिंगना मने मकुगी मपुरोइबमदी मसागिदमक मतम खरा काइथोकपिगदबनी मसी हाइदुना नुपीसिंगदी अखांग कंदब यादे नुपी खरना इथक इरांग तौरकपदगी मखोगी आंगांगसिंग द्रगत लैसुखरे हाइरदुना सिगुम्बा इथक इरांग लेब नुपीसिंग पुंसिगी पोलोइद अफबु ओइदे वाइ हाइखि लोइनना मणिपुर सि पिकलबसु पिकना अतोप लेबाकसिंगना यामना कीनरम लमदम अमनि हाइना सुमान फोंदोखि मपो कुमन थौरमगी थौरम मपु ओइखिबी CLK की प्रेसिडेंट सेस पाकपिना फोंदोखिबदा ngasi फावबद CLK na nupi singi khakna tan laibak yoeba iho kyara saruk yaduna lakli masidu sunatana sitmi lunda sumateng pangbu loina thaudang yarakli amasum matung su leptana yakhi gene saikhi atopa pawmana lamjingba group enforcement director ina fajinba lupa crore humfu gom do hele court charge thagalakli मियाम मरक्तगी यामलबा इन्वेस्टर सिंगदगी असोब सेंफम सिंग खोमजिलगा मखोगी पिथोकम थोकपा सेंदोय अमसुम सेलेब पिथुरक्तबदगी पोंजी स्कीम ओइरखरबा लमजिंग ग्रुप ऑफ कंपनी की चेयरमैन का मैनेजिंग डायरेक्टर संसम जेकी अपोपलेखिद्रब एस्कुला थवाल बाबू कैथिल की मिंगद लेरंबा लुपा करोड़ हुमफुग हुमदोइगा लाख तरागा निपान लिसिंग यांखगी निफिग सनीगा हुमद्रागा मंगागी सेंफम सिंग इन्फोर्समेंट डायरेक्टर इन लखटपा केस के मरी लेना सिस तौसिलाइरी लोइनना ईदिगी मेकेदिगी प्रिवेंशन ऑफ मनी लॉन्ड्रिंग एक्ट की मखार लखटप केस असिगी चार्जशीट स्पेशल जज PMLA इम्फाल ईस्ट की कोर्ट सबमिट तौरखरे ईदिगी चार्जशीट अदुदे एक्विसिंग ओइना चार्ज तौरकलिबना कंपनी असिगी चेयरमैन का मैनेजिंग डायरेक्टर नि हाइरिबा संसम जेकी थवाल कैम सिपाई बाबू कैथिलगी मुतुम रॉबिंद्रो अपोकपा एम तोंबा यावरी अदुगा कंपनी असिगी मसासिंगदना लमजिंगबा मैनेजमेंट सर्विसेज प्राइवेट लिमिटेड लंपेल लमजिंगबा होटल्स एंड रिजॉर्ट्स प्राइवेट लिमिटेड न्यू दिल्ली
lamjingba motors private limited scam sipai babu kaithels lamjingba dairy private limited nagamapal lamjingba infra development private limited nagamapal lamjingba jewelry private limited nagamapal amasung lamjingba times private limited nagamapal yauri enforcement directorate ki meke digi ngarang special judge ki court charge sheet file tor ki bagaloinana court na su charge sheet asida yumpa moiduna case asigi wayel sathanaba thabak panthadana lokhat paukre charge sheet asi singmairongi sangakpham lambi da leiba directorate asigi sub zonal office ki meke digi assistant director na court asida lan khalakibani court na charge sheet asi lokot khibaga loinana masida acquisition oina charge tarok liba miyoi matakta prevention of money laundering act 2002 gi section 4 gi makhada prime facie leire haibidigi court na acquisition asigi matakta section asigi matungina cognizance lokre loinana acquisition asida mathang thagi kun phawgi manungda thabak to ontokadaba noticing issue tokhibaga loinana hairiba namina asida case asiga mari leinana court asida lakna nabasu khangan khreari makasa tarak poina pona pam pausi diga to pamarueba paukra namuk susampur gi sieng puba tarak taruk phawgi matangda MLA singna official sing watana khre PDS gi sieng puba tarak taruk Susampur police na ngarang phawgi thaudok thokhraba matungda Susampur assembly constituency ki MLA LM khautai Saikor assembly constituency ki MLA Paulenan Hawkip amasum Henglet assembly constituency ki MLA Lezangam Hawkip na ngasi district administration ga DC conference hall mi phamama pangthokre meeting adu DC Susampur FCS amasum FCI gi officials ngamadi ati official kasar yaki Mifamatugi matang the MLA LM Khautai na Fungdokibada District Police amadi atai public leaders na mikup na hum sing na thabak tawduna sing puputrak sing detain tawbunga madu gidam tagali ngasigi mifamaduna kup na khanaraba matung na assembly constituency sing na sing phangdringai gi mamangda FCS hamasum FCI da PDS ki sing release tawba madi deposit tawbagi daita si district supply officer DSO Susampur na oibana warep lokhi oina bu warep lokhi Thaba asi pekhatpada loophole lehendana ba masum matung tarakpada narul da kanagumana sieng lauthokpa thingba ngamnana ba FCI gi official singapore laga mechanism ama puthuna ba DSO da khankhre aran ma thabak tawbada siena ba mi sing phana ba ain goeba thabak police na pekhatkani Saikot assembly constituency gi MLA Paunelan Hawkim hai Susampur district miyam na phangpham thokpa sieng sapsana phangba leitri issue si mari lena ba authority sing da khankhre amasum makoin issue si yengsilagani hena thajaba pirakle Siengi wapam assistant minister level pukhatuna khanaragani ngasigi mifam aduna lauki wore matungina DS on a release order sign tawdriba phawa FCI go down gi sing amata release tawbu halwaki District Supply Officer DSO Susampurna FCS go down gi damakta FCI go down gi sieng sing matamda MLA gi nominee da paupi gi dabani ngasidagi hauna sieng sing bada aran mathaba amata satabi yaroi haina MLA Paunelan Hawkim na phungdokhi amaram da pawmising unaba ma District Supply Officer DSO Susampur Zayantana phungdokhi bada ngarang aran mong na sieng sing thokna bu hona ki haibadu asumbu wak nati sieng sing adu Bulnom da leiba FCI go down digi district headquarter leiba FCS go down na puna ba khona bani truck sing adu FCS go down digi meter sani rom tamak lapa maphamda police na thakhi bani swaidi Makasa tarak poina to papa mana nupagi asibak sang ama leiramle ngase yok pung taraga minute kulum taba matamna not EOC da leiba classic hotel gi mayok na ba kangla pat water body de sahi ni forum suraba nupagi asibak sang ama leiram hadi Police tagi fongo pawgi matungina nupa do matawkram na shiram libano haiba sapsaba khang mangamdri hirama sigamari lainana Imphal Police Station sumoto case ma lokhale swaidi amaromdana lupa lakh tarakani thoirom gi kwa maru fare Zolamukhi sector AR gi makhara Mara battalions Assam Rifles ki kangbu amana ngasi mau area degi bolero pickup ahum degi lupa lakh taragani thoirom gi oigedaba kwa maru fare hadi Press na pangwa paun hai National Highway number 2 da Dimapur rom degi Imphal tomna ain khaina kwa maru pushilakani haiba akang na pau phangma degi Maram battalion gi mau outpost gi akhana bati mama nga sinung tulpung anirom tabada mau area de highway shida lakwa gari sing freaking secking sataki timaduna nung tulpung ahom rom tabada Dimapur rom degi lakwa bolero pickup ahom MN06LA 2682 WB67B 9508 MN01 AA 6234 khamdana sek tawada ain kaina pushilak kwa maru sing du fakibani security na farab kwa maru du saron lupa lakh taragani thuro moigani farab driver o mamasum kwa maru sing du makhata pa ain goeba thaplo khona ba ta dubi forest office ta sinakre maram batalena makhata na highway shi da ain kai ba thabak sa tarak pa thingna ba angama thak thabak pakhalagani so hadi
loinana Manipur top channel gi mai kai digi su viewers singda ngasi yai faraba sajibu sairau bigi gefamangol pizari mayam puna aphabata oiminarasi adu hausi ko inadi myam pau sumatang ase lusinjarage masu myam puna no update ngaminasi